Hi, baby. Hi. Hi. Nang Lairembi. No magi uhodredi Leirang Haha. Nang su yai he. Dialogue paude. Pakang ni kay. Darling, laklo. LAREI LATHUP, only on Meso TV apps from 20 April. Hey. Elang gom phajaw na pugren tambiu. Kamba. Taramari suba Manipur State Film Festival da Best Popular Film ta akraba LAREI LATHUP haiba film asi lakleba April gi tang kundagi Meso TV application da yengbo phungiragan. Adumna aikogi description da hapcheriba apps asigi link asida changbiraga subscribe toksinba matamda aikogi referral code asi sizinaba taragadi subscription charge lupa chamak yankai adu subnagi offer oina lupa yankai tamak oijagani kaubiraganu aikogi referral code asi sizinaraga Meso TV apps so subscribe tobiyo amadi tha ama film leptana yengbagi kudong sabu supizari Korounganba. Mabu Korounganba. Icha loksin magino ay na mabu Korounganba doise. Yara, kasi nagiyum sila live na latbiaroy. LAREI LATHUP, only on Meso TV apps from 20 April. Ako'y magandang kasi kadoy na tayo siwa. Siya ko'y manatrawa. Mani. Noy masya. Shirabi igi ex. Subscribe to go video no. Subscribers inda kudong chaba mo bibi. Kudong chaba tudi subscribers singi maraktagi 100 hege uwaga. Lottery otuna khwainagi lucky oiba mioy mada swift car amagi mapu oibagi kudong chaba du pijari. Ngasi mak Meso TV gi subscriber oibiu ai samak su ngasi degi subscribe tawsaragan. Ta phaijao na yumda lakpani nang na hana kaubum thoktabra. Hi ma'am, 20 April dagi LAREI LATHUP Meso TV app da ma'am ni mo phungiragan. Hauzik phauba aibu warauribra. Ta phaijao Kara-karadi warauri. Kara-karadi pare. Icha lawda mama nang su yaw na law kharadi kamdawni. Ay mangjaroidra. Ay nang busing. isa na pigi yung masida iningtaw na lakpa ngamnaba. Nang nasu aibu kaino khanda na ba. Ayo tapay sa ay sinagi ka na no. Ima! Kaubiragan langit April kitang kundagi suksoi suidana Meso TV apps da fangbiragani LAREI LATHUP.